Asumna hingdo hokre Dr. Sonali numito magi clinic ta lerami nomai jangoi bana ngasiri mahak duty leite Sunday numit ke ayu pung 3 tagina 10 phauba mahak ki clinic ta leibani Tanjado patient mathang yengba luisenar patanjani Sonali na hang ami Sis Dolia Doctor patient yenga da balai bro amata ngari doctor Oh thazalo odri Pagani doctor Asi haiduna dolido waliba patient ki manakta changi changbiro oyarni hoi Asi haraga mama macha puna Dr. Sonali ki manakta changli sida phambiyo thariba chair da makuthili patient duna hoi hoi yani Asi haiduna mama macha do chair du da mufam thai Dr. Sonali do yenglakti larik ama phaklaga karino ma yengduna lei larik to fat khumjili aduga mamai do fatnun khalei adubu ure saktam do leire magi mamang da phamduna Sonali saktam dubada khangsaw sawningi makokta nongmaina namna sira haiba pokhali adubu wakhale bi tapthaba hataba hi khrabi doctor ni mabuning do tamna phatese aduga tumina khali Oh kharo amomni da nasiri mahubu bi lin amom duni ne tanja chakre da ngasise kuirabani aina nang bamung tang thengna ningapa adubu isor mana ngasiri tanja da bibire Yamna khaba minok amaga loinena asimasu khali mapukningda khangni dana nangi nimi suredo nang asi aina kari tawge habado namit peni yeng asala khana Sonali do nupi da mamit kuptani yengduna lei nga yeng labatungda thazadana anabasi angang siro natraga somla nupi du supanta dana khumlei angang sini doctor pakum do tabada Sonali na Angang sidi kanano nacharo Mani doctor ichani Karamba nupa gi machano haibadi songi nupa yamna leidai ne siral laina angang sigi mapaduna siral kya subano Yamno sitana hangi yaw mama hangli bani Sonali hi wada tabada nupi do sawala ami Kaino doctor nanga saidigi ngangli ba mayam dubo Aigi isa sokpa wangakta Som doctor na aigi maramda kari khangbi bagi Men manta dana doctor na pangang nangangi dubo Doctor na ise kanano khangbira bro Hey tumila yusin thibi nang na chin do thugai ro ha ngang bayam na hibana rai do kakthalu ro Nasage clinic ta lakwa patient bu aduk ta ti ta wai na ngang ba Hey wayam ngang ladi nangya phaboy ro Sanu pi nang na kari khange ai clinic ki maramda nang na kari khange ha clinic sida lakwa patient khudimak successful ka han ki bangak tani patient khudima clinic sida ne welcome tawi Adubu nangdi nangumagidi clinic sidagi phajabo wahi mata phangba ngamoi Nupi du su sauna duma khanglei maramdi nang sani sa maraktagi su hena sathi basa nang oktabini nang lamchat nai dabini nangdi nupa mayam gi sana potni nupa la lon bini nangdi masira kari aran ba yawge Doctor na aibu izale khata hanbiri ai doctor bu lemna khak thar ai su kari to bangam ge hebado yingbiu doctor Wada tabada Sonali Sarangna na fuklang hawali aduga nupi dugi mamai da kupang na thazili nupi da naman kiduna ngahakti tarang chali adubu upai litri tumina lekri Sonali na maya karkak chiklaga aina nangi izale khatha leba ha khumone na chinda khumo kari ge tumi leiri no na thangna yam leidai ne nangmu izat leiri bro nangi na sadubu izat yauri bro nangi izat kadai di yaugi nangi karamba izat Oktabibu izat leina brane nangumi nupi kaya na kunai sigi nupi kaya bo lekha tahanbiri jamjarabi nupi singbu lukha kumda tatana chingthabiri hayu nangna pami sikari no nang ingonda kari tawge habano nangi apamba tawro nangna tawning batawro padane handuna chenga daba Sonali dinati nang nupi natro nupi nangdi nupi oina lehudana apaba yombal punsi semduna apaba naja puthokduna apaba mama mo oyo nupi nangna nupi kunai bu kari gi singnari Mahabharat ki lanjao kanana thokan ki langa kanagi makuta tungki nupi na thokan ki bangaktani adugo nupi singdudi nangum oktabi matanate makhoi di matik makun chawbi makhoi gi matik magundi malem na mut panai dana lehoribani aduga nangumana oktabagi nagundi miyamna tukutchaba hangoiba tinsitnaba nakhoi buraga maduni nangi nakon nangi izat oktabi ki izat aduga nang masimasu daw Ingna chikna santi da lei zaramba nuksi sana na lei zaramba mari momo masu maben
mama macha tugumba singlaba laisangumlaba chief executive engineer ibo zawbaki sanagi sangai do kanana tumhanki sana sangai dugi manungda amakko machit amata leitan hingjaramba singlaba thawai singdo kanagi khuzin thawrangna makoigi pun solution biki khumo nang khumo karigi khumdrino karigi tumina leiribano pap chelebi na chinduna aina thokan mani aina khumo oktabi saram jasapi nangmu nupiro nangdi nupi nati nangdi sa nangdi mirakta hingar nakoina mirakta hingduna leirabadi malimse nongmadi soidena mutkhani engineer ibo chawbagi family kumba family kaya kyan nangi khutta tungkiba sana koi gi leifam dine jungle da urak warak tane mungsong da khangedana kai khangdebi ngasai digi non thaduna leiba nupi do khangma ngamlaktre mamai du tamna no khalaktuna makut ani de lona duna hari doctor ai lankre ai bong tangak biyo lanba ut on kraba tai jogi family nangi lale hebo wai duna amu khanjina baya khidro lan kresot ke hebo wai sina umna makai sina baya dadra nangi da kut makna machet mase setuna lakse kraba tai jogi imung hozikari oiri chawru bayum da tai chong matomta karamba punsi mahingde hingli nang khangbra nang nungai bro nang no nang di harawo tai jogi thawai digi sena nuksina thamjabi magi thamoi gi mabema malaya tai chong khoi ani kayam nuksina jab bikup amata thadong na khidaban adubu aduk nuksina jaba thamoi ani gi marido kanana thadut pigi nangina khut makna asumna Dr. Sonali phamlambadagi fuhabole aduga yamna sauna nupidugi manaka jangsilai madubuda nupidu kibana masado thaktakni jengkhaiba nikli adubu khangaude tungdagi masamdo supai pairaga kangjing jingkhali aduga license gando fasadoktuna makokta namkhre malaya kanan hali hayo malaya kanan hakke nachindo khumo ima sanahal kanan hali sana thuidi isa sana thuine kanan hali isa thubi gi kari hadino khumo nachindo khumo namgi ani ma pa ma phangna bagi damakta punsi bikhamna khangrabi lanjadabi thawai humdo amukhan halakpa yakhidro Sonali do nupidu da yenglaga amuksu sauna haraklami nang mi nati nangdi sani sa asi harga nupido muk laktani thoki nupido floor da mamai do upsilaga tai adubu Dr. Sonali hande ma ngasidi lai mayaukre ngasigi mikupse kuirabani mana ngairapa amutang thengna hanbiu haina ngairapani adubu tanjado phanglabada karigi lemna tharuni nupidugi manaktamna amuk changsinkre floor da taduna leiriba nupidu yenglaga hari makut yetuna nongmai du supai hagolo yam thuna hagolo haibani ne nupidu yam kina tamna hagole aduga kamna hari makut ani gado lona jaduna aina hatpani makui loina ma aina hatpani ai khuzin thawrang haktani ai bu sa tok piro nakut pena nongmai du na kaplaga halo haibo ai su hingningdre ai hingduna leiba pahamdre ai bu hatok piro nupidu gi wada dabada Dr. Sonali amuka hena saukre makut ani changduna nupido taptaba makai phutali nupido masamana ipa phare mapi marol mathong khangre masadu hingna hingsare yengai dre nupido Dr. Sonali na amukso makhya chiklaga kari nangbu halo haiba ha nangbu halo haiba ai nangbu kari ge hatoriba ai kanano khangbro ai Dr. Sonali laina kya bu diagnose tawba ngamba doctor ngoksanarba patient kaya bu normal life ta purak pangambi psychiatrist medicine Dr. Sonali ni nangumana ai bu masa khangloi khangbugi na tiksuleti aduga mi hatpi nang masima su khang ai ri mi hatpi nati nanguma mi hatpi nati mi di nang hatkadabani mi hatpi nang hatkadaba hatkani nang bu soidan hatkani chief engineer ibo jawbana nang bu soidan hatkani makut pen hatkani malaya gi laman so khumlakhini icha thobigi mangsa talakhini ima sanalgi thawai ga sinarakhini cheksilo ngayu matamdo chaning basaduna makeup to lakpa ngayu Sonali nupidugi machadudi yenglaga amuk hari taunari ba irangdudi angangdudi keshu khangzaba nati tarang amadari mana leido psychiatrist patient ni angangduso yung angang sinuksidra angang sigi maral karino nangna tokhiba pap mayamduna pula punsilaga lanjadraba thawai singduda langjarubagi naralna ngasidi nachasida olare chaithing su pirari chaina so hablare Laichau isa thobi kaina bagi mai ngauri
masa pung mamay di thokta na chakli nang su khang na cha sige mai cha nungai bra na cha sige ng nungai bra nangi na cha gi mataw suraga thamoi de kari phawi nungai ta ba phawbra na cha gi na tawse khangu nang su khang batam madu da khanglakani ai gi tai chong na chakli ba khangli ba wa ba kya do nang su madu da khanglakani adu bunga sidi mahu pibilin amomdo magi thamoi do puba ngamlaktre mamituna yamna ningamdagi mawungda tangak yenglaga hairi doctor ai lankhre lal heba wai sinatana ai kari so haningai let ai haifam to khong khangri ai bunga piu doctor na pi bam doctor iral se amukta dinga piu nangi lankhre ba wai do aingonda haiga da banati ibo chobada chief engineer ibo chobagi makhong kondana hainiru gada bani nangi naral ngakpi ba natraga ngakpi da ba haibududi tai chowge pamani madu ai khangdi chakani ai soidana chatkani engineer sahab ki makhong kondana haizarukani ai gi ralse ngakpi wa haizakani doctor magi mukut magna ai bu hat ke harabasu hacha ki sano ai ke sing natre ai ke su pamre sonalina karimna ba mino kamaga loinena amuk hariklami chalo soidana ngakpi rakani tai chowna nangbo soidana ngakpi rakani maramdi tai chowgi punsi nangna manghanbani nangna lekha tahanbani tai chowgi family nangna odhan khibani imungdu da hawkhiba maido nangi na kut magna chukhibani maram silai bana tai chowna nangbo soidana ngakpi rakani doctor ai bu hana khangbibra khangi ai nangbo mayek singna yamuna khangi nang kanano haiba mayek singna khangi adubo khongthangduna nupi oibagi tarang ba tasing ba khongthang do oiram labadi doctor moina aina nangbu respect tawrungadabani adubu nangi punsi budi aina respect tawdi aina nangbu maitei nupi amoina lawdi aina lawi nangbu sahing chabi samagi saklo noina sima so hagi nangi angang sigi khalagadi ai nuaidi adubu nangi khalaga ai angang sibu ai gi pesana moina di laksiloi atoba clinic me am laibani atopa ri yenguro ai gi clinic sidadi oktabigi machangi layingnaba doctor leidi chalo yam thuna thoko mafam sinane kuina lai tharabadi nangi afaboiroi Dr. Sonali do ngang na Dolly bu korklami. Sister Dolly, ai le doctor. Nabi sina phamlamba chair se sengna cham thokhalu. Aduga mana chatkiba mapim sing do waite thokhalu. Clinic sida magi khongul mami ta hanbe yaroi. Magi khongya gine upun mari ka maphawwa ta hanbe yaroi. Sina na sidok sam thokhalu. Nabi do Sonali na ngang liba do tana soinara ba macha do thangbu pamboi tawduna chakre. Dr. Sonalina taw haibadumak Dolina silaga tawhankre clinic to sinana taithok chanthok tawhankre asamna numitumasu adumak hauki Surkumar na kana honaduna ibo chobagi children home do sabalo shinduna ran taw hore maige khudingmaki kana leizadraba angangsing home do da leptana changi home do da leiba angangsing dubo fazana pizza bitak tawrami taru taranba phising selani Matam chana breakfast pizabi, matam chana lunch pizai. Matik chaba oza sing thamduna laik lai sutang bagi khudong chaba su phangdari angang singdo. Home dugi mamingna Sanathoi Child Care Center haina kaurami. Ikoi na sariba home dugi manungi akoi bado lampang macha ama leibududa angang singdo chen chongduna sanari. Ibo chawbudo cherama da phamlaga angang sing sanari bado mamit kupta yengli. Angang sing du yenglaga nofet ka sutawri aduga machinda so tamna sonjay thubi nangini papa na honarisi icha thubi gini papa gi mangda sanariba angang sing sigi marakta ai gi icha thubi yarum labadi papa se kyam nungai gadaba adubu thubi papa na nangbu sonjaba kauzaba tamangai nungsirabi icha gi khonjaldi taba phangkidri kuire icha gi nungsirabi maithongdo ukhidaba Du, ubra. Papa ni jagi mingda semga jaba home sida leiriba angang singse. Angang singsina ijagi mahut sin. Makoi bu yenglaga puthari papa di. Papa gi thoi nangbu karam leligi. Nangbu kanaga sanaminagi. Kana nangi achapo lebirino. Nangbu lairik padabro. Korong nongdo thaktagi kumlo. Papa gi tampak ta phamlaro. Lau. Papa gi nakta leiriba achapot mayamse. Angang singsida bija silao. Ningai chawbi kesanabi kapchitbi nangai ni layu ko sorgada mama ga bubuka nakhoi hum mama nangi bubuka da apala le habiu ko
Chathubi, Papa Lale. Ibo Jobuda Muksumakatari, Momona the Magnogli. Papa Gitoi, Namitaki Dore. Papa Yum Dalagiko, Nuxumama Galehuruko. Papa Chale Toy, Papa Chale. Asum na hang batia, Mabu Yang Lamaga, no winnow without na, Ibo Jobudo, Mayuma Kay Pankre.